Ma'am, ay ngasi bazaar chatlure injang khram lare ban numit ko ina lare matungda ngasi se date kya na ngasi date 21 ne ba chawon sen mi date 21 ado ngasi bazaar pung baro ba hangdo ina tai ayu ki pung ma dagi hebra kaino to to ngarang su chat ken di khan ba do ngam hau dress al hau dress ngarang na pung 10 bok ta hangdo hai he ke le ke hai jara ke kol pa kya kya gi no mayam yengminnasi si se ꯌꯥꯝꯅ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦꯀꯣ ꯊꯥꯡꯖꯤꯡꯁꯦ ꯂꯨꯄꯥ 50 ꯀꯨꯟꯊ꯭ꯔꯥꯅꯤ 50ꯒꯤ 2 ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯁꯤꯒꯤ ꯐꯗꯤꯒꯣꯝꯁꯤꯅ ꯁꯤ ꯑꯍꯥꯟꯕꯗ ꯊꯦꯡꯅꯕꯗ ꯂꯩꯔꯦ ꯁꯤ ꯂꯨꯄꯥ 10ꯒꯤ ꯐꯗꯤꯒꯣꯝꯅꯦꯗꯣ ꯁꯤ 10ꯒꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯟꯅ ꯑꯃꯨꯛꯁꯨ ꯁꯤ 10ꯒꯤ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯏꯌꯦꯅ ꯁꯤ ꯑꯃꯨꯛ ꯂꯧꯁꯜꯂꯛꯑꯦ ꯑꯗꯨꯒ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯀꯦꯖꯤꯗ ꯆꯥꯝ ꯑꯣꯟꯅꯕꯅꯦ ꯑꯗꯣ ꯃꯥꯁꯦ ꯁꯤ ꯅꯨꯄꯤꯁꯤꯅ 80ꯅꯤ ꯍꯥꯏꯌꯦ ꯑꯣꯜꯂꯤꯗꯣ ꯑꯗꯣ ꯑꯩꯅ ꯀꯦꯖꯤ ꯃꯈꯥꯏ ꯑꯃꯈꯛ ꯂꯧꯔꯛꯑꯦ ꯍꯥꯟꯅꯩꯁꯨ ꯈꯔ ꯂꯩꯌꯦꯅ ꯑꯗꯨꯒ ꯁꯤꯡꯖꯝ ꯃꯄꯥꯟ ꯍꯥꯏꯅꯕ꯭ꯔꯥ ꯀꯩꯅꯣ ꯍꯥꯏꯅꯕ꯭ꯔꯥ ꯁꯤꯡꯖꯝ ꯃꯄꯥꯟ ꯍꯥꯏꯗꯣꯏꯔꯥ ꯃꯨꯛꯊ꯭ꯔꯨꯕꯤꯗꯤ ꯅꯠꯇꯦ ꯁꯤꯡꯖꯝ ꯃꯄꯥꯟ ꯍꯥꯏꯗꯣꯏꯅꯦ ꯁꯤ ꯂꯨꯄꯥ 10 ꯑꯃ ꯂꯩꯔꯛꯑꯦ ꯑꯗꯨꯒ ꯑꯋꯥ ꯐꯗꯤꯒꯣꯝꯁꯤꯗꯤ ꯕꯖꯥꯔꯗꯩꯃꯛꯇꯤ ꯂꯩꯔꯛꯇ꯭ꯔꯦ ꯁꯨꯝ ꯂꯩ ꯕꯖꯥꯔꯗꯩꯁꯨ ꯀꯌꯥ ꯍꯣꯡꯕ ꯑꯣꯏꯗꯦꯅ ꯁꯨꯝ ꯀꯥꯎꯔꯒꯁꯨ ꯂꯩꯔꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯒꯤ ꯁꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯨ ꯑꯗꯨꯝ ꯍꯣꯡꯉꯦ ꯁꯤꯁꯦ ꯀꯩꯅꯣ ꯇꯧꯕ ꯑꯣꯛ ꯌꯣꯟꯐꯝ ꯑꯃ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯅꯥꯛꯇ ꯑꯗꯨꯗ ꯑꯗꯨꯝ ꯌꯣꯜꯂꯦ ꯕꯣꯔꯥ ꯕꯣꯔꯥ ꯃꯣꯏ ꯃꯌꯥꯝ ꯊꯥꯕ ꯂꯥꯛꯇꯣꯏꯅꯦ ꯆꯤꯡꯒꯤ ꯑꯗꯣ ꯁꯤ 10-10ꯅꯦꯕ 10ꯒꯤ 2ꯁꯤ ꯂꯧꯁꯜꯂꯛꯑꯦ ꯑꯗꯒꯤ ꯌꯦꯟꯕꯨꯝ ꯏꯔꯣꯝꯕ ꯆꯥꯅꯤꯡꯉꯦꯅ ꯌꯦꯟꯕꯨꯝ ꯃꯄꯨꯟꯁꯦ ꯆꯥꯎꯋꯦ ꯂꯨꯝ ꯂꯥꯎꯋꯦ ꯊꯥꯡꯒꯠꯄꯕꯨ ꯉꯝꯗꯦ ꯈꯨꯂꯨꯝ ꯑꯃꯅꯦ ꯁꯤ ꯂꯨꯄꯥ 10ꯅꯦ ꯆꯥꯎꯗꯤ 10 ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯁꯤꯜꯂꯣꯛ ꯁꯧꯒ꯭ꯔꯤꯗꯣ ꯁꯤꯜꯂꯣꯛ ꯁꯧꯒ꯭ꯔꯤꯁꯦ ꯂꯨꯄꯥ 10ꯒꯤ 3 ꯇꯧꯔꯛꯑꯦ 10 ꯑꯗ 4 ꯇꯧꯕꯤꯔꯛꯑꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯏꯀꯥꯏꯊꯕꯤ ꯂꯨꯄꯥ 10 ꯃꯁꯛ ꯐꯖꯩꯅ ꯑꯩꯅ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯂꯩꯕꯅꯤ ꯊꯤꯔꯗꯤ ꯍꯥꯎꯗꯧ ꯃꯥꯟꯗꯦ ꯂꯩꯔꯛꯇꯦ ꯁꯤ ꯀꯪꯉꯕꯗꯣ ꯑꯗꯒꯤ ꯏꯁꯤꯡꯒ ꯏꯃꯣꯠ ꯃꯣꯠꯄꯗꯣ ꯇꯜꯂꯦꯕ ꯆꯥꯗꯧꯕ ꯁꯤꯗꯤ ꯐꯖꯩ ꯑꯗꯨꯗꯨꯒ ꯑꯂꯨꯁꯤꯅ ꯀꯦꯖꯤꯗ 50 ꯍꯥꯏꯕ ꯀꯔꯝ ꯍꯥꯏꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯁꯥꯄꯣꯟꯁꯤꯅ ꯂꯨꯄꯥ 90 ꯑꯗꯨꯒ ꯁꯤꯅ ꯀꯌꯥꯅꯣ ꯄꯤꯕꯗꯣ 140 140 ꯑꯗꯒꯤ ꯇꯤꯜꯍꯧꯁꯤ ꯌꯥꯝꯅ ꯁꯤꯜꯂꯛꯇ꯭ꯔꯥꯅꯦꯁꯨ ꯈꯔ ꯂꯩꯔꯤꯅ ꯀꯦꯖꯤꯗ 100ꯅꯤ ꯀꯦꯖꯤ ꯃꯈꯥꯏ ꯑꯃ ꯂꯩꯔꯦꯕꯀꯣ ꯑꯗꯒꯤ ꯁꯤ ꯀꯩꯅꯣꯁꯦ ꯂꯩꯔꯛꯇ꯭ꯔꯦꯅ ꯑꯩꯅ ꯇꯦꯖꯄꯇꯥ ꯃꯅꯥꯁꯦ ꯂꯨꯄꯥ 10-10ꯅꯤ ꯑꯗꯨꯒ 2ꯁꯤꯗ 30 ꯄꯤꯔꯛꯑꯦ ꯁꯤꯅꯦ ꯑꯗꯨꯝ ꯆꯥꯎꯋꯦ ꯃꯄꯨꯟꯁꯦ ꯑꯗꯨꯒ ꯉꯥꯔꯤꯁꯤꯅꯅꯦ ꯅꯍꯥꯟꯈꯩ 150 ꯄꯤꯕꯗꯣ ꯍꯥꯎꯕꯅꯦꯕ ꯑꯗꯣ ꯉꯁꯤꯁꯤꯅ ꯗꯥꯎ ꯈꯨꯌꯥ ꯑꯃ ꯇꯧꯔꯛꯑꯦ 150 ꯄꯤꯕꯗꯨꯅꯅꯦ ꯍꯥꯎꯗꯧ ꯃꯥꯟꯗ꯭ꯔꯕ ꯐꯒꯪ ꯃꯁꯛꯇꯣ ꯏꯊꯤ ꯍꯧꯔꯒꯅꯦ ꯃꯆꯨꯒꯗꯣ ꯁꯤꯁꯤꯅ ꯂꯦꯛ ꯂꯥꯎꯔꯒ ꯃꯆꯨꯒꯁꯦ ꯑꯣꯔꯦꯟꯖ ꯁꯪꯒꯄꯥꯡꯒ ꯆꯪꯉꯒ ꯅꯞꯀ ꯂꯥꯎꯔꯗꯅ ꯃꯆꯨꯁꯦ ꯐꯖ ꯂꯩꯔꯝꯃꯦꯕ ꯃꯅꯝꯁꯨ ꯁꯤꯅ ꯆꯨꯝꯃꯦ ꯑꯗꯣ ꯁꯤ 130 ꯂꯩꯔꯛꯑꯦ 130ꯅꯦ ꯃꯥꯅ ꯈꯔꯨꯡꯗꯣ ꯃꯃꯜ ꯑꯗꯨꯝ ꯏꯔ ꯊꯝꯃꯦ ꯁꯤ ꯅꯨꯄꯤꯁꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅꯦ ꯀꯩꯁꯨ ꯌꯥꯝ ꯂꯩꯔꯛꯇꯦꯗ ꯁꯤ ꯈꯛꯇꯪꯅꯦ ꯐꯗꯤꯒꯣꯝꯁꯤꯗꯤ ꯍꯦꯛꯇ ꯁꯤ ꯈꯛꯀꯤ ꯂꯩꯖꯕ ꯇꯟꯕꯅꯤꯅ ꯎꯔꯤꯉꯩ ꯑꯗꯨꯝ ꯂꯩꯁꯤꯜꯂꯛꯑꯦ ꯑꯀꯣꯟꯕꯁꯤꯅ ꯈꯔꯗꯤ ꯍꯣꯡꯕ ꯃꯥꯜꯂꯦ ꯃꯁꯛꯇꯤ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯕꯗꯤ ꯅꯠꯇꯦꯗ ꯑꯗꯨꯝ ꯑꯝꯍꯥꯅꯤ ꯑꯗꯨꯅꯦ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯁꯤ ꯃꯊꯪ ꯀꯩꯀꯩ ꯊꯣꯡꯊꯔꯛꯄ ꯈꯣꯠꯊꯔꯛꯄꯗꯣ ꯃꯈꯥ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯦ ꯕꯖꯥꯔ ꯃꯤ ꯀꯨꯠꯆꯤꯟ ꯑꯃ ꯆꯠꯄ ꯉꯝꯍꯧꯗꯦ ꯀꯥꯏꯗꯒꯤ ꯅꯍꯥꯟꯒꯩ ꯊꯤꯡꯖꯤꯜꯂꯨꯕꯒꯤꯅꯦ ꯍꯦꯛꯇ ꯃꯤ ꯃꯌꯥꯝꯗꯣ ꯀꯩꯅꯣꯅꯦ ꯍꯥꯏꯕ ꯆꯤꯟꯕꯗ ꯁꯤꯒꯗꯧꯋꯦ ꯈꯨꯠꯆꯤꯜꯂꯝꯅꯦ ꯁꯤ ꯈꯛꯇꯅꯦ ꯌꯥꯝ ꯂꯩꯔꯛꯇ꯭ꯔꯦꯗ ꯑꯗꯨꯗꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯕꯖꯥꯔꯗꯩꯅꯦ ꯈ꯭ꯋꯥꯏꯔꯝꯕꯟ ꯀꯩꯊꯦꯜꯗꯒꯤ ꯑꯗꯣ ꯃꯌꯥꯝꯅ ꯍꯣꯡꯉꯤ ꯍꯣꯡꯗꯦ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯁꯨꯝ ꯅꯨꯡꯉꯥꯏ ꯕꯤꯠꯇꯅꯤꯗ ꯁꯨꯝ ꯃꯌꯥꯝꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯃꯌꯥꯝꯒꯤ ꯑꯗꯥꯏ ꯂꯝ ꯀꯩꯀꯩ ꯂꯝꯗ ꯌꯦꯡꯅꯕꯤꯔꯛꯏꯅꯣ ꯑꯗꯨꯝ ꯂꯝꯗꯗꯤ ꯍꯣꯡꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯇꯥꯡꯕ꯭ꯔꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤꯁꯤꯅ ꯍꯦꯟꯅ ꯍꯣꯡꯉꯤꯔꯥ ꯇꯥꯡꯉꯤꯔꯥ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯉꯁꯤ ꯁ꯭ꯋꯥꯏꯒꯤ ꯁꯤ ꯃꯇꯦꯛꯁꯦ ꯑꯗꯨꯗꯤ ꯁꯤꯜꯂꯣꯛ ꯁꯧꯒ꯭ꯔꯤꯁꯦ ꯈꯔ ꯊꯣꯡꯖꯔꯛꯑꯒꯦ ꯌꯥꯝꯗꯕꯤꯗ ꯈꯤꯇꯪꯈꯛ ꯖꯤꯔꯤ ꯑꯗꯨꯗꯨꯒ ꯁꯤ ꯂꯩꯔꯦ ꯃꯥꯒꯤ ꯁꯦꯝ ꯁꯥꯕ ꯆꯥꯝꯃꯒ ꯂꯣꯏꯅ ꯂꯩꯔꯦꯀꯣ ꯇꯤꯜꯍꯧ ꯂꯩꯔꯦ ꯉꯥ ꯑꯌꯥꯏꯕ ꯉꯥꯔꯤ ꯑꯗꯒꯤ ꯅꯄꯥꯛꯄꯤ ꯈꯤꯇꯪ ꯂꯩꯔꯦ, ꯑꯗꯨꯒ ꯎꯀꯥꯕꯤ ꯑꯌꯥꯏꯕ 3 ꯑꯃꯈꯛ ꯂꯩꯔꯦ,
ꯁꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯌꯥꯝ ꯍꯥꯎꯅ ꯊꯣꯡꯒꯗꯒꯦ ꯍꯥꯏꯕ ꯏꯂꯥꯏ ꯂꯥꯏꯕ ꯃꯑꯣꯡꯗ ꯌꯥꯝ ꯊꯨꯕ ꯃꯑꯣꯡꯗ ꯍꯥꯎꯁꯨ ꯍꯥꯎꯕ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯀꯣ ꯑꯆꯝꯕ ꯆꯥꯕꯁꯦ ꯁꯤ ꯑꯃꯨꯛ ꯎꯠꯆꯔꯛꯑꯒꯦ ꯍꯧꯖꯤꯛꯁꯤ ꯏꯁꯤꯡꯁꯦ ꯁꯥꯕ ꯍꯧꯔꯦ ꯃꯩꯁꯦ ꯊꯥꯒꯠꯂꯦ ꯑꯗꯨꯗ ꯑꯩꯅ ꯇꯤꯜꯍꯧ ꯍꯥꯞꯄꯦ ꯑꯗꯒꯤ ꯉꯥꯔꯤ ꯍꯥꯞꯆꯜꯂꯦ ꯉꯥ ꯑꯌꯥꯏꯕ ꯈꯔ ꯍꯥꯞꯆꯜꯂꯦ ꯃꯌꯥꯟ ꯑꯗꯒꯤ ꯎꯀꯥꯕꯤ ꯂꯩꯔꯧꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯜꯂꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯈꯤꯇꯪ ꯍꯥꯞꯄꯦ ꯃꯅꯝ ꯅꯨꯡꯁꯤꯕ ꯃꯍꯥꯎꯒꯤꯀꯣ ꯑꯗꯒꯤ ꯁꯤꯅ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯤꯇꯪ ꯍꯥꯞꯄꯦ ꯃꯆꯨ ꯐꯖꯅꯕꯒꯤꯗꯃꯛꯇ ꯁꯤ ꯍꯥꯟꯅ ꯕ꯭ꯔꯨꯡ ꯕ꯭ꯔꯨꯡ ꯁꯧꯍꯟꯗꯣꯏꯅꯦꯀꯣ ꯁꯤ ꯄꯨꯂꯞ ꯍꯥꯞꯄꯤꯔꯀꯥꯟꯁꯤꯗ ꯁꯤ ꯕ꯭ꯔꯨꯡ ꯕ꯭ꯔꯨꯡ ꯁꯧꯍꯟꯕꯤꯔꯀꯥꯟꯗ ꯁꯧꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯃꯨꯜꯂꯛꯑꯕꯅꯦꯕꯀꯣ ꯉꯥꯏꯍꯥꯛ ꯁꯧꯔꯕꯅꯦꯕ ꯁꯤ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯑꯩꯅ ꯂꯣꯏꯔꯝꯗꯥꯏꯁꯤꯗ ꯃꯨꯊꯠꯂꯝꯗꯥꯏ ꯌꯧꯔꯕꯅꯦꯕ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯁꯧꯒ꯭ꯔꯤꯗꯣ ꯑꯗꯨꯒ ꯁꯧꯒ꯭ꯔꯤ ꯆꯥꯝꯈꯤꯕꯗꯣ ꯑꯗꯨ ꯍꯥꯞꯆꯜꯂꯦ ꯑꯗꯨꯗꯨꯒ ꯀꯩꯅꯣ ꯊꯨꯝ ꯊꯥꯛꯄ ꯌꯥꯔꯦꯀꯣ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯗꯧꯅꯤ ꯉꯁꯥꯏꯅ ꯁꯧꯍꯟꯕꯗꯨꯗꯤ ꯑꯩꯅ ꯃꯇꯝ ꯃꯥꯡꯉꯅꯤꯅ ꯎꯠꯇ꯭ꯔꯦꯕ ꯌꯥꯝ ꯊꯨꯕꯅꯦ ꯌꯥꯝꯁꯨ ꯂꯥꯏꯕꯅꯦ ꯁꯧꯒ꯭ꯔꯤ ꯍꯥꯏꯁꯤꯅꯦ ꯁꯤꯠꯂꯔꯦꯀꯣ ꯊꯨꯝ ꯑꯃꯨꯛ ꯊꯥꯛꯆꯜꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯏꯁꯥꯅ ꯀꯣꯟꯅꯒꯗꯕ ꯏꯃꯨꯡꯗꯨꯒꯤ ꯀꯣꯟꯅꯒꯗꯕ ꯃꯍꯤ ꯌꯥꯝꯍꯟꯅꯤꯡꯉꯒꯅ ꯌꯥꯝꯍꯟꯕꯤꯕ ꯉꯁꯥꯏ ꯁꯧꯔꯤꯉꯩꯗꯣ ꯉꯥꯏꯍꯥꯛ ꯌꯦꯡꯕꯤꯔꯒꯅꯦ ꯆꯦꯛ ꯇꯧꯕꯤꯔꯒ ꯍꯩꯖꯤꯟꯕꯤꯍꯧꯔꯒ ꯁꯤ ꯃꯇꯨꯡꯗ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯏꯔꯣꯟꯕ ꯈꯤꯇꯪ ꯑꯃꯒ ꯇꯧꯗꯣꯏꯅꯦꯕ ꯑꯩꯁꯦ ꯁꯤ ꯊꯨꯝ ꯊꯥ ꯃꯇꯨꯡꯁꯤꯗ ꯉꯥꯛꯇꯪ ꯁꯨꯃꯥꯏꯅ ꯁꯧꯍꯟꯕꯤꯔꯦ ꯑꯗꯨꯒ ꯀꯨꯏꯅ ꯁꯧꯍꯜꯂꯔꯣꯏ ꯁꯤꯗꯩ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤ ꯑꯗꯨꯝ ꯃꯨꯠꯊꯠꯂꯗꯧꯅꯦ ꯑꯗꯩ ꯁꯧꯒ꯭ꯔꯤꯁꯦ ꯁꯤꯜꯍꯜꯂꯣꯏꯒꯦ ꯍꯥꯏꯇꯥꯔꯗꯤ ꯁꯨꯝ ꯀꯥꯟꯁꯤꯗꯅꯦ ꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪꯈꯛ ꯏꯁꯤꯡ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯇꯦꯡꯀꯣꯠ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯉꯥꯔꯤ ꯉꯥꯟꯕꯒꯤ ꯇꯥꯏ ꯑꯗꯨꯐꯥꯎ ꯌꯧꯗꯕꯤꯗ ꯈꯤꯇꯪꯈꯛ ꯈꯤꯛꯆꯟꯕꯤꯕ ꯑꯩ ꯂꯥꯁꯇꯀꯣ ꯁꯤꯗ ꯐꯗꯤꯒꯣꯝꯒ ꯅꯄꯥꯛꯄꯤꯒ ꯍꯥꯞꯆꯔꯦꯀꯣ ꯑꯩꯈꯣꯏ ꯁꯪꯂꯤ ꯌꯥꯎꯅꯕ ꯃꯔꯣꯏꯁꯦ ꯈꯔ ꯍꯥꯎꯋꯤꯗꯅ ꯁꯪꯂꯤ ꯇꯥꯎꯕꯁꯤꯅ ꯃꯍꯥꯎꯗꯣ ꯐꯪꯅꯕꯅ ꯑꯗꯨꯗꯨꯒ ꯃꯁꯛꯁꯨ ꯐꯖꯩꯗꯅꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯣ ꯏꯁꯤꯡꯗꯣ ꯈꯤꯇꯪ ꯈꯤꯛꯆꯟꯕꯤꯕ ꯂꯣꯏꯔꯛꯄꯩꯗꯣ ꯑꯗꯨꯗꯩꯗꯨꯗ ꯌꯥꯝꯅ ꯁꯤꯟꯗꯕꯅꯦꯕ ꯀꯩꯝꯇ ꯑꯗꯣ ꯎꯠꯍꯧꯗ꯭ꯔꯦꯀꯣ ꯑꯩ ꯁꯤꯗ ꯃꯊꯪ ꯇꯟꯖꯥ ꯆꯥꯕꯗ ꯎꯠꯂꯛꯀꯦ ꯑꯩꯁꯨ ꯍꯩꯇꯦꯅꯦ ꯈꯪꯗꯦ ꯚꯤꯗꯤꯑꯣ ꯅꯝꯕꯁꯦ ꯀꯌꯥ ꯚꯥꯞ ꯑꯣꯏꯗꯦꯕ ꯑꯗꯒꯤ ꯌꯦꯟꯕꯨꯝ ꯑꯃ ꯈꯤꯇꯪꯈꯛ ꯏꯔꯣꯟꯖꯔꯛꯀꯦꯀꯣ ꯉꯁꯥꯏ ꯑꯩꯅ ꯃꯃꯥꯡ ꯚꯤꯗꯤꯑꯣ ꯍꯧꯔꯛꯄꯗ ꯎꯠꯈꯤꯕꯗꯣ ꯌꯦꯟꯕꯨꯝꯗꯨꯒ ꯀꯪꯅ ꯃꯍꯤ ꯌꯥꯎꯗꯕꯤꯗ ꯀꯥꯡꯁꯨ ꯑꯣꯏ ꯀꯩ ꯑꯣꯏ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯐꯖꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯑ ꯂꯣꯏꯔꯦ ꯑꯂꯨ ꯑꯃꯈꯛ ꯂꯩꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯌꯦꯟꯕꯨꯝꯁꯤꯡꯁꯦ ꯐꯖꯅ ꯆꯥꯝꯕꯤ ꯂꯣꯏꯔꯦꯀꯣ ꯑꯗꯨꯒ ꯃꯜꯂꯒ ꯆꯥꯝꯕꯤꯔꯒ ꯊꯝꯃꯦ ꯍꯧꯖꯤꯛ ꯐꯨꯠꯂꯅꯤ ꯑꯩꯅ ꯄꯤꯁ ꯂꯥꯎꯅ ꯀꯥꯝꯊꯣꯛꯑꯦꯀꯣ ꯀꯨꯏꯗꯕꯤꯗ ꯃꯨꯜꯂꯦ ꯁꯤ ꯀꯪꯅ ꯁꯨꯝꯗꯣꯛꯄꯤꯔꯒ ꯂꯣꯟꯖꯔꯒꯦ ꯁꯤ ꯃꯥꯒꯤ ꯌꯦꯟꯕꯨꯝꯁꯦ ꯏꯪꯍꯜꯂ ꯃꯇꯨꯡꯁꯤꯗꯩꯁꯤꯗ ꯀꯪꯅ ꯁꯨꯝꯕꯤꯗꯅ ꯃꯍꯤꯁꯦ ꯌꯥꯎꯍꯟꯗꯕꯤꯗ ꯁꯨꯝ ꯂꯣꯏꯔꯦ ꯁꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯃꯁꯤꯡ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯌꯦꯟꯕꯨꯝꯁꯦ ꯑꯔꯤꯕ ꯑꯣꯏꯅ ꯇꯧꯋꯦ ꯁꯤ ꯊꯥꯡꯅꯐꯥꯎ ꯆꯠꯇ꯭ꯔꯦꯗꯣ ꯈꯟꯗꯣꯛꯑꯦ ꯁꯣꯏꯕꯗ ꯈꯜꯂꯤꯅꯦ ꯑꯗꯨꯒ ꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯁꯤ ꯌꯦꯟꯕꯨꯝ ꯏꯔꯣꯟꯕꯁꯤꯁꯨ ꯁꯤ ꯂꯩꯔꯦ ꯉꯥꯔꯤ ꯉꯥꯇꯥꯏ ꯑꯉꯥꯟꯕ ꯃꯔꯣꯏ ꯃꯄꯥꯡ ꯂꯣꯏ ꯂꯩꯔꯦꯀꯣ ꯁꯤ ꯇꯤꯜꯍꯧ ꯆꯥꯏꯁꯤꯟꯕꯤꯔꯅꯤ ꯌꯦꯟꯕꯨꯝꯗ꯭ꯔꯤꯒ ꯉꯥꯔꯤ ꯉꯥꯇꯥꯏꯒ ꯍꯥꯟꯅ ꯅꯣꯏꯕꯤꯌꯨꯀꯣ ꯑꯩꯗꯤ ꯏꯊꯟꯗ ꯀꯦꯃꯦꯔꯥꯁꯨ ꯄꯥꯏꯕꯅꯤꯅ ꯎꯠꯄ ꯅꯪꯗ꯭ꯔꯦ ꯇꯣꯅꯤꯀꯣꯛ ꯆꯥꯏꯁꯜꯂꯦ ꯑꯗꯨꯒ ꯑꯂꯨꯗꯣ ꯑꯃꯨꯛ ꯂꯥꯁꯇ ꯑꯃꯨꯛ ꯅꯩꯕꯤꯕ ꯉꯥꯔꯤ ꯉꯥꯇꯥꯏꯗꯣ ꯌꯦꯟꯕꯨꯝꯒꯤ ꯃꯔꯛꯁꯦ ꯆꯪꯃꯤꯟꯅꯅꯕ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯐꯗꯤꯒꯣꯝ ꯑꯃꯨꯛ ꯆꯥꯏꯁꯜꯂꯦ ꯌꯥꯝꯁꯨ ꯍꯥꯎꯋꯦ ꯍꯛꯆꯥꯡꯁꯨ ꯅꯨꯡꯉꯥꯏꯕ ꯏꯁꯥꯁꯨ ꯐꯕ ꯑꯗꯒꯤ ꯁꯦꯟꯁꯨ ꯏꯆꯪ ꯆꯪꯗꯅ ꯁꯨꯃꯥꯏꯅ ꯆꯝꯅ ꯆꯥꯕꯁꯤꯁꯨ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯎꯕ ꯊꯦꯡꯅꯕꯤꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯑꯗꯨꯅꯦ ꯉꯁꯤꯒꯤ ꯊꯣꯡ ꯊꯥꯛꯄꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯃꯌꯥꯝ ꯁꯤ ꯂꯩꯔꯦꯀꯣ ꯁꯤꯗꯩ ꯅꯥꯎꯁꯦꯛꯂꯩ ꯈꯤꯇꯪ ꯊꯥꯗꯔꯦ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯃꯈꯥ ꯇꯥꯕ ꯑꯃꯨꯛ ꯀꯩ ꯊꯣꯡꯉꯛꯀꯦꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯦ ꯃꯌꯥꯝ